Ngasisu mahausaagumna nungairaba phunga wari ama puduna lakjari. Wari asibu ibirakpina Chanu Mangang. Wari asigi mamingna Laibak amada Ningthau ani. Thaina mamangai matam amada chauraba laibak ama leirami. Hairiba laibak asida khul macha macha kaya sutarami. Adugumlaba khungang macha macha singdo punsillaga achauba laibak ama semlakhibani. Hairiba laibak asida sathauba kauba ahal oirap tauraba nupa amana Ningthau oiduna palami. Sathaubana matam khara Ningthau oiduna palamlaba matung mahak ahalgi matam oirakle khanduna magi machanupa ahalda Ningthau khubam sinaki. Sathaubagi machanupa ahanki mamingna tangba haina kaurami. Ningthau tangba mabukle pangamdaba Ningthau haibado oirami. Aduga tangbagi loinabi maharani adugi mamingna Sana haina kaurami. Aduga Ningthau tangbagi manau nupa Tangjeng kauba amasu leirami. Tangjeng di mabuk mara yamna taplami. Machin manau ani sigi mapai bungo sathaubana Ningthau khubamdagi pothakraba matung haujikti tangbana Ningthau oiduna palami. Aduga manau nupa Tangjengna mayamba Ningthaugi mahut sinduna mahaki laibaki micham miyambu kupna yengsilami. Haibadi Tangjengna manau nupada mahaki laibak ase senaro haina yathang tauki. Aduna mahakna mayambagi yathang ngakduna sahi khara laibak ado senarami. Aduga makhoi machin manau anidagi hana Ningthau oiduna laibak asibu ngaklamba mapa ibungo sathaubasu ahal oisilaktuna laikhidre. Mahaki loinabi maharani adudi kuire laikhidaba. Madugi matung matamdi asum chatkiduna ngasidi Ningthau tangba amadi manau nupa Tangjeng anigi machasingdo khara kharadi chaurakle. Asumna lairingai cherak asida ikhang khanghaudana makhoigi laibak aduda atopa laibak amana lan tauraklami. Lan taurakle tabada Ningthau tangbana manau nupada langi sem sanaba yathang taurami. Adubu laibak thibani numit mangani chupna lan taunaraba matung lan ado makhoina mai paki. Taubudabu aroiba lanfam aduda Tangjeng di thawai thakirami. Ningthau tangbasu manau nupa laikhidabagi pau tabada thamoi kairami. Aduga Tangjenggi loinabi adunasu matai ibungo Ningthau tangbagi mafamda hangatjarami. Itai ibungo nanau nupagi thawai yaudraba hakjang ado lauba chatpada nanau nupi aisu yaujage. Itaina ayaba pibiyu. Tangbasu tapna madu yade haujik lan mai paklabasu yeknabana aikhoibu senaramba thoklabadi nupi angang puraga chatpa haibado khudong charu. Tangjenggi loinabi Amrana tapna itai bungo. Itaina haiba India haina warobiganu. Nanau nupana aroiba oikhiba mafam adudagi magi khongyagi ipuldo lauraga ikoksida haptuna sauba leptam phadriba isa ani ase yokjabada thaunau oijage itaina yabiyu. Asumna Amrana mitluda pirang thangna hairakliba wahaising adu tabada matai ibungo tangbana su yare. Ngaihaki matung Amrado macha aniga loinana manai masal kayaga tawduna mapuroibagi manak yaurakle. Amra makhongdo thangduna tapna tapna changsillaktuna mapuroibagi yengpham khangdraba ihingna hing saraba saktam adu yenglaga mitlu piranga loinana tapna phamtharaga haire. Ibungo asuk sanglaba taibang khongjat asida nanai nupina isa ani se nang yaudana karamna yoklau haibano. Nanai nupibu thauna pangal pibiram. Asumna yamnasu kaplami. Aduga macha nupa anibu kaushinduna mapagi makhong sokna khurumhali. Amrana makha tarai. Ibungo nasani sibu nangi thauna lingjeldo yauba ngamjaro haina thaujan pibiramuko. Asumna Tangjengdo laigi dolai amada haptuna manai masel mayamna mahaki asiba hakjang ado konung tamna pukri. Madugi matung matam khara leiragadi Amragi machanupa anido pakhang mapung phare. Machanupa anina pakhang pharakpasini mama ibema Amrana haraujabasu. Adubu luribadi Ningthau tangbagi loinabi Maharani Sanase mabuk kaya phaba oide. Madumakna mapang thongna phattabadi natte. Aduga
ꯅꯤꯡꯊꯧ ꯇꯥꯡꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯒꯤ ꯋꯥ ꯇꯥꯔꯒ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯥꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯂꯨꯆꯤꯡꯕ ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯣꯔꯧ ꯑꯃꯗꯤ ꯅꯨꯃꯤꯠ ꯐꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯐꯕꯅ ꯑꯇꯣꯝꯕꯅꯤ, ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯝꯕ꯭ꯔꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡꯅ ꯌꯥꯏꯁ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯝꯕꯒꯤ ꯃꯃꯤꯡꯅ ꯄꯥꯡꯒꯜꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯥꯡꯕꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯇꯥꯡꯖꯦꯡꯅ ꯊꯝꯕꯤꯔꯝꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯃꯛ ꯕꯨꯙꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯔꯝꯃꯤ, ꯏꯪ ꯇꯞꯄꯤ, ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯗꯣ ꯅꯤꯡꯊꯧ ꯇꯥꯡꯕꯒꯤ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯥꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯀꯣꯔꯧꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯐꯕ ꯃꯈꯣꯏ ꯃꯆꯤन ꯃꯅꯥꯎ ꯑꯍꯨꯝꯗꯨꯗꯤ ꯑꯊꯣꯏ ꯅꯥꯄꯜ ꯀꯥꯏ, ꯑꯗꯨꯅ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯊꯧꯒꯜꯂꯣꯟ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯇꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥ ꯇꯥꯡꯕꯅꯁꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯂꯩꯕꯥꯛꯀꯤ ꯑꯔꯨꯕ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯔꯝꯗꯦ꯫ ꯃꯈꯣꯏꯁꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤꯅ ꯌꯥꯏꯁ ꯑꯃꯗꯤ ꯄꯥꯡꯒꯜꯕ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯃꯤꯌꯥꯝꯅ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯅ ꯃꯤꯡꯒꯧꯅꯩ꯫ ꯃꯔꯛꯁꯤꯗ ꯃꯃꯥꯏꯕꯦꯝꯃ ꯑꯝꯕ꯭ꯔꯥꯅꯁꯨ ꯃꯇꯩꯅ ꯃꯆꯥꯁꯤꯡꯕꯨ ꯂꯨꯅ ꯇꯧꯕꯤꯕꯁꯤ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯄꯦꯟꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯇꯥꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯃꯗꯤ ꯑꯝꯕ꯭ꯔꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯃꯈꯣꯏ ꯃꯆꯤन ꯃꯅꯥꯎ ꯃꯉꯥꯒꯤ ꯔꯥꯖꯀꯩꯅꯥ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯔꯥꯖꯀꯩꯅꯥ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯆꯅꯨ ꯅꯤꯉꯣꯜ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯅꯨ ꯅꯤꯉꯣꯜ ꯀꯌꯥꯅ ꯃꯥꯒꯤ ꯂꯩꯖꯕ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯑꯀꯦ ꯑꯃꯧꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯃꯈꯣꯏꯕꯨ ꯍꯦꯛ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯅ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯄꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤꯆꯥ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯦꯛ ꯌꯦꯡꯕꯗ ꯑꯃꯟꯕ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕꯤ ꯆꯃꯣꯠꯅꯕꯤ ꯆꯅꯨ ꯅꯤꯉꯣꯜ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯑꯉꯥꯎꯕꯤꯔꯥ ꯍꯥꯏꯅ ꯍꯪꯅꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯒꯤ ꯃꯆꯤन ꯃꯅꯥꯎꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯅ ꯃꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ, ꯐꯅꯦꯛ ꯐꯤꯃꯜ ꯁꯦꯠꯄꯤ ꯆꯃꯣꯠ ꯆꯅꯥꯏꯅꯔꯕꯤ ꯃꯍꯥꯛꯅ ꯑꯁꯨꯛ ꯅꯤꯡꯊꯤꯖꯔꯕ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯔꯥꯖꯀꯩꯅꯥ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯏ ꯍꯥꯏꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯁ ꯑꯃꯗꯤ ꯄꯥꯡꯒꯜꯕ ꯃꯆꯤन ꯃꯅꯥꯎꯗꯤ ꯃꯗꯨꯗ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯤꯕꯤ ꯆꯅꯨ ꯅꯤꯉꯣꯜꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯀꯧꯊꯣꯛꯇꯨꯅ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯕ ꯃꯇꯨꯡ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯂꯝꯃꯤ꯫ ꯑꯇꯩ ꯃꯊꯪ ꯑꯁꯨꯝ ꯋꯥꯍꯪ ꯍꯪꯂꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯐꯅꯦꯛ ꯐꯤꯃꯜ ꯁꯦꯠꯄꯤ ꯅꯨꯄꯤꯗꯨ ꯈꯛꯇ ꯉꯥꯏꯍꯧꯔꯤ꯫ ꯑꯗꯨꯅ ꯂꯨꯆꯤꯡꯕ ꯋꯥꯍꯪ ꯍꯪꯕꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯅ ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯤꯅ ꯑꯁꯨꯛ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯇꯤꯜꯂꯤꯕ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ, ꯍꯩ ꯆꯃꯣꯠ ꯆꯅꯥꯏꯅꯕꯤ, ꯅꯪ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯣ? ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯦ ꯃꯤꯡꯆꯠ ꯊꯤꯍꯟꯒꯗꯧꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯒꯤ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥꯗꯣ ꯇꯥꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯣ ꯃꯁꯥꯗ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯔꯥꯖꯀꯨꯃꯥꯔ, ꯅꯅꯥꯏ ꯑꯩꯗꯤ ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕꯤꯅꯤ꯫ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯍꯣꯏꯅ ꯔꯥꯖꯀꯩꯅꯥ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯦꯠꯅꯕ ꯑꯔꯨꯕ ꯐꯤ ꯂꯩꯖꯗꯦ, ꯁꯅꯥ ꯂꯨꯄꯥ ꯂꯤꯛ ꯀꯣꯟꯁꯨ ꯂꯩꯖꯗꯦ꯫ ꯅꯅꯥꯏꯒꯤ ꯑꯔꯩꯕꯗꯣ ꯁꯦꯠ ꯆꯥꯖꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯌꯥꯝꯅ ꯀꯥꯏꯔꯕꯅꯣ ꯔꯥꯖꯀꯨꯃꯥꯔ?" ꯂꯨꯆꯤꯡꯕ ꯆꯤꯡꯅ ꯅꯣꯛꯂꯒ ꯃꯌꯥꯗꯣ ꯆꯤꯛꯁꯤꯟꯗꯨꯅ ꯍꯥꯏ, "ꯃꯐꯝ ꯑꯁꯦ ꯁꯛꯅꯤ ꯐꯤꯅꯤꯕꯤ ꯅꯪꯒꯤ ꯂꯩꯐꯝ ꯅꯠꯇꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ." ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯥꯏꯁ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯌꯥꯝꯕꯨꯡ, ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅꯁꯨ ꯈꯟꯕꯤꯒꯅꯨ, ꯌꯥꯝꯕꯨꯡꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯌꯥꯝꯕꯨꯡꯒꯤ ꯐꯖꯗꯕ ꯅꯇꯧꯗꯣ ꯎꯠꯊꯣꯛꯂꯨꯔꯕꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯃꯤꯅ ꯌꯥꯝꯕꯨꯡꯕꯨ ꯁꯣꯏꯗꯅ ꯉꯥꯡꯅꯍꯧꯒꯅꯤ." ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯌꯥꯏꯁ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯍꯪ ꯍꯪꯂꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯅꯣ?" ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯔꯥꯖꯀꯨꯃꯥꯔ, ꯑꯩꯒꯤ ꯃꯤꯡ ꯑꯅꯨꯔꯥꯙꯥ ꯍꯥꯏꯅ ꯀꯧꯖꯩ꯫ ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯅꯤ꯫
ꯌꯥꯏꯁꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯪ ꯑꯃꯇ ꯍꯪꯒꯦ ꯍꯣꯏ ꯍꯪꯕꯤꯌꯨ ꯌꯥꯒꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯂꯩꯕꯥꯛꯀꯤ ꯔꯥꯖ ꯀꯩꯅꯥ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯤꯕꯅꯣ ꯔꯥꯖꯀꯨꯃꯥꯔ ꯑꯩꯗꯤ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕꯇꯅ ꯁꯔꯨꯛ ꯑꯣꯏꯔꯒ ꯂꯥꯛꯂꯤ ꯑꯗꯨꯅ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯅ ꯔꯥꯖ ꯀꯩꯅꯥ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯨꯝꯂꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯀꯌꯥꯒꯤ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯈꯤꯕꯅꯤ ꯌꯥꯏꯁꯅ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯅ ꯊꯨꯡꯍꯜꯂꯒꯦ ꯇꯧꯕꯇꯕꯨ ꯅꯍꯥꯛ ꯑꯁꯦ ꯃꯇꯝ ꯈꯔ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯈꯣ ꯑꯗꯨꯒ ꯅꯪꯒꯤ ꯊꯃꯣꯏ ꯆꯥꯡꯌꯦꯡ ꯌꯦꯡꯈꯤꯒꯅꯤ ꯑꯁꯨꯝꯅ ꯑꯅꯨꯔꯥꯙꯥ ꯀꯣꯅꯨꯡꯗ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕꯗꯣ ꯏꯆꯝ ꯆꯝꯅ ꯂꯩꯕꯗꯤ ꯅꯠꯇ꯭ꯔꯦ ꯌꯥꯏꯁꯒꯤ ꯃꯅꯥꯎꯅꯨꯄꯥ ꯄꯥꯡꯒꯟꯕ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯝꯕ꯭ꯔꯥ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯑꯅꯨꯔꯥꯙꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯤꯖ ꯁꯅꯥ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅꯗꯤ ꯑꯅꯨꯔꯥꯙꯥꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯊꯕꯛ ꯁꯨꯍꯜꯂꯝꯃꯤ ꯉꯁꯤꯁꯨ ꯑꯅꯨꯔꯥꯙꯥ ꯃꯍꯥꯔꯥꯅꯤ ꯁꯅꯥꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯝꯕ꯭ꯔꯥ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯔꯤ ꯏꯕꯦꯝꯃ ꯑꯅꯨ ꯉꯁꯥꯏꯗꯒꯤ ꯏꯆꯥ ꯋꯥꯔꯝꯂꯅꯤ ꯅꯪꯕꯨ ꯀꯔꯤꯃꯠꯇꯁꯨ ꯆꯥꯗꯦ ꯆꯥꯛꯀ ꯑꯃꯠꯇ ꯂꯥꯝꯗ꯭ꯔꯕꯔꯣ ꯅꯪꯕꯣ ꯑꯅꯨꯔꯥꯙꯥꯅ ꯏꯃꯥ ꯏꯕꯦꯝꯃ ꯅꯆꯥ ꯀꯔꯤꯁꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯗ꯭ꯔꯤꯌꯦ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯁꯅꯥ ꯆꯪꯂꯛꯏ ꯑꯝꯕ꯭ꯔꯥ ꯃꯆꯦꯕꯨ ꯎꯕꯗ ꯅꯣꯂꯨꯛꯅ ꯍꯥꯏꯖꯩ ꯏꯆꯦꯕꯦꯝꯃ ꯑꯅꯨꯁꯤ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯆꯥꯃꯤꯟꯅꯖꯔꯨꯒꯦ ꯁꯅꯥ ꯑꯅꯨꯔꯥꯙꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯅꯨ ꯅꯪꯕꯨ ꯑꯩꯒꯤ ꯐꯤ ꯁꯦꯝꯕ ꯂꯣꯏꯔꯕꯣ ꯂꯣꯏꯖꯔꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯅꯃꯥ ꯏꯕꯦꯝꯃꯒ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯃꯤꯟꯅꯔꯨꯔꯣ ꯑꯗꯨꯒ ꯂꯣꯏꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯊꯨꯅ ꯂꯥꯛꯀꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯝꯕ꯭ꯔꯥ ꯑꯃꯗꯤ ꯑꯅꯨꯔꯥꯙꯥ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯅ ꯍꯥꯏꯍꯧꯏ ꯃꯁꯤꯒꯤ ꯑꯝꯕ꯭ꯔꯥ ꯍꯥꯏꯕꯤꯁꯦ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯒꯦ ꯍꯥꯏꯗꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤ ꯑꯃꯨꯛ ꯀꯧꯕ ꯂꯥꯛꯏꯃꯤ ꯁꯣꯝꯗꯅ ꯑꯝꯕ꯭ꯔꯥꯒꯤ ꯀꯥ ꯌꯧꯔꯛꯇꯨꯅ ꯆꯥꯅꯕ ꯁꯤꯜꯂꯤꯕ ꯑꯗꯣꯝꯗ ꯄꯨꯁꯤꯜꯂꯛꯏ ꯌꯥꯏꯁ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯝꯕ꯭ꯔꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯣ ꯏꯆꯥꯁꯤꯗꯤ ꯀꯔꯤꯃꯠꯇ ꯀꯣꯏꯒꯅꯨ ꯑꯅꯨꯔꯥꯙꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯝꯊꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯆꯥꯕ ꯍꯧꯔꯝꯃꯤ ꯌꯥꯏꯁ ꯋꯥꯗꯤ ꯉꯥꯡꯗꯦ ꯑꯅꯨꯔꯥꯙꯥꯗ ꯍꯥꯏꯐꯦꯠ ꯃꯤꯆꯤꯅ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯑꯅꯨꯔꯥꯙꯥ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯝꯕ꯭ꯔꯥ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯏꯃꯥꯗꯤ ꯑꯣꯛꯂꯦ ꯅꯈꯣꯏ ꯆꯥꯍꯧꯈꯣꯀꯣ ꯃꯄꯥꯟꯗ ꯅꯪꯒꯤ ꯅꯄꯟꯊꯧꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯤ ꯊꯥꯔꯛꯏ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯝꯕ꯭ꯔꯥ ꯆꯠꯈ꯭ꯔꯦ ꯄꯥꯡꯒꯜꯕꯁꯨ ꯈꯔ ꯆꯥꯔꯒ ꯑꯣꯛꯂꯦ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯅꯨꯔꯥꯙꯥꯒ ꯌꯥꯏꯁꯒ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯉꯥꯏꯍꯧꯔꯤ ꯌꯥꯏꯁ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯍꯣꯏꯔꯣꯝꯗ ꯍꯦꯛꯇ ꯆꯠꯂꯤꯕꯗꯨꯕꯣ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯀꯧꯕꯒꯤ ꯆꯠꯄꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯂꯩꯍꯟꯕꯅꯤ ꯃꯇꯨꯡꯗꯗꯤ ꯆꯠꯀꯅꯨꯀꯣ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣꯝꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯩꯅ ꯍꯣꯏ ꯍꯥꯏꯕ ꯉꯝꯖꯗꯦ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯗꯣꯝꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯩꯅ ꯌꯥꯕ ꯉꯝꯖꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯌꯥꯏꯁꯅ ꯐꯔꯦ ꯏꯕꯥꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯑꯩꯅ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯇ ꯍꯥꯏꯖꯒꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯇꯥꯡꯕꯅ ꯃꯅꯥꯎꯅꯨꯄꯤ ꯑꯝꯕ꯭ꯔꯥꯗ ꯍꯥꯏꯔꯤ ꯑꯝꯕ꯭ꯔꯥ ꯅꯆꯥꯅꯨꯄꯥ ꯌꯥꯏꯁꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯝꯂꯤꯕ ꯑꯁꯤꯕꯣ ꯏꯇꯩ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯈꯣꯏ ꯑꯉꯥꯡ ꯃꯁꯦꯜꯒꯤ ꯋꯥꯔꯤ ꯑꯣꯏꯔ ꯃꯥꯜ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯁꯅꯥꯅ ꯑꯅꯨꯔꯥꯙꯥꯕꯨ ꯀꯧꯔꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯑꯅꯨꯔꯥꯙꯥꯁꯨ ꯌꯧꯔꯛꯂꯤ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕꯗꯣ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯨꯔꯥꯙꯥ ꯎꯕꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯔꯥꯖꯀꯨꯃꯥꯔ ꯑꯩꯁꯦ ꯏꯃꯥ ꯏꯕꯦꯝꯃ ꯍꯣꯏꯗ ꯆꯠꯆꯔꯨꯕꯅꯤ ꯑꯣ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪ ꯀꯅꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯔꯣꯏ ꯔꯥꯖꯀꯨꯃꯥꯔ ꯑꯉꯝꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯦꯛꯇ ꯇꯥꯛꯄꯤꯒꯅꯨ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯔꯤꯕꯁꯦ ꯔꯥꯖꯀꯨꯃꯥꯔꯅ ꯅꯠꯇꯦ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯌꯥꯏꯁꯅꯅꯤ
ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯏꯔꯣꯝꯗ ꯆꯠꯄꯗ ꯊꯤꯡꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ ꯈꯔ ꯁꯥꯎꯔ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯅꯨꯔꯥꯙꯥꯁꯨ ꯈꯤꯇꯪ ꯄꯥꯈꯠꯂꯤ꯫ ꯂꯨꯆꯤꯡꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯄꯨꯅꯤ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯗꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯠꯇꯦ꯫ ꯑꯅꯨꯔꯥꯙꯥꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯗꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯌꯥꯏꯁ ꯍꯣꯏꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯀꯅꯥꯅꯣ? ꯂꯨꯆꯤꯡꯕ ꯁꯠ ꯈꯨꯝꯂꯛꯏ, ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯃꯤꯅꯥꯏ꯫ ꯑꯅꯨꯔꯥꯙꯥ ꯀꯔꯦꯝꯅꯅ ꯑꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯂꯨꯆꯤꯡꯕꯒꯤ ꯊꯃꯣꯏꯗ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯂꯨꯆꯤꯡꯕꯅ, ꯍꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯅꯔꯣꯟ ꯑꯗꯨꯛ ꯌꯥꯝꯅ ꯂꯣꯜꯂꯤꯗꯣ? ꯅꯪꯕꯨ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯇꯥꯟꯊꯣꯛꯄꯁꯨ ꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯁꯨ ꯊꯣꯛꯂꯛꯏ꯫ ꯂꯨꯆꯤꯡꯕꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯧꯖꯤꯛꯃꯛ ꯇꯥꯟꯊꯣꯛꯀꯗꯕꯅꯤ꯫ ꯁꯅꯥꯅ, ꯏꯕꯨꯡꯉꯣ, ꯃꯗꯨ ꯌꯥꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯕꯣ? ꯑꯅꯨꯔꯥꯙꯥꯅ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯏꯃꯥꯒꯤ ꯅꯆꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯎꯐꯨꯜ ꯃꯔꯤꯛꯇꯒꯤ ꯍꯦꯟꯅ ꯄꯤꯛꯁꯤꯟꯈ꯭ꯔꯦ꯫ ꯏꯃꯥꯅ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯨꯆꯤꯡꯕ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ꯫ ꯑꯗꯨꯅ ꯑꯅꯨꯔꯥꯙꯥꯒꯤ ꯈꯨꯗꯥꯡ ꯑꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯤꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯅꯨꯔꯥꯙꯥꯁꯨ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛꯅ ꯎꯔꯤ꯫ ꯑꯗꯨꯅ ꯌꯥꯏꯁꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯅꯨꯔꯥꯙꯥꯁꯨ ꯂꯨꯆꯤꯡꯕꯅ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯁꯠ ꯅꯥꯟꯊꯣꯛꯂꯒ ꯆꯞ ꯂꯦꯞꯄꯤ꯫ ꯂꯨꯆꯤꯡꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯅꯨꯔꯥꯙꯥꯒꯤ ꯃꯈꯨꯠꯇꯣ ꯁꯣꯛꯀꯦ ꯇꯧꯔꯛꯄꯗ ꯑꯅꯨꯔꯥꯙꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯨꯆꯤꯡꯕꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯈꯪꯕ꯭ꯔꯥ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯕꯨ ꯑꯇꯣꯟ ꯑꯇꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯍꯟꯕ ꯉꯝꯂꯔꯣꯏ ꯃꯇꯥꯒꯨꯝ ꯑꯗꯨꯛ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯕ꯭ꯔꯥ? ꯂꯨꯆꯤꯡꯕꯁꯨ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠꯅ ꯁꯠ ꯅꯥꯜꯂꯒ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯅꯨꯔꯥꯙꯥꯒꯤ ꯃꯁꯝꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯈꯪꯏꯟ ꯏꯟꯊꯨꯈꯤꯔꯝꯃꯤ꯫ ꯑꯅꯨꯔꯥꯙꯥꯁꯨ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯌꯥꯏꯁꯁꯨ ꯊꯣꯛꯂꯛꯇꯨꯅ ꯑꯅꯨꯔꯥꯙꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯂꯨꯆꯤꯡꯕꯅ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯌꯥꯏꯁꯥ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯌꯥꯏꯁꯥ ꯋꯥꯗꯤ ꯉꯥꯡꯗꯦ, ꯑꯗꯨꯒ ꯑꯅꯨꯔꯥꯙꯥꯕꯨ ꯇꯞꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯂꯨꯆꯤꯡꯕꯅ, ꯍꯧꯖꯤꯛꯃꯛ ꯅꯨꯄꯤ ꯑꯁꯦ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ꯫ ꯌꯥꯏꯁꯥ ꯇꯞꯅ, ꯌꯥꯝꯕꯣꯡ, ꯉꯁꯤ ꯑꯁꯦ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯂꯒꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯃꯗꯤ ꯉꯝꯖꯔꯣꯏ꯫ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯗꯨꯅ ꯑꯅꯨꯔꯥꯙꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯆꯤꯡꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯑꯅꯨꯔꯥꯙꯥ ꯑꯃꯗꯤ ꯌꯥꯏꯁꯥ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯂꯨꯆꯤꯡꯕꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯌꯥꯏꯁꯥꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥ ꯑꯁꯤꯗ ꯇꯥꯡꯕꯅ ꯍꯥꯏꯔꯝꯃꯤ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯗꯨ ꯌꯥꯗꯦ꯫ ꯅꯪꯒꯤꯅ ꯈꯨꯔꯥꯅ ꯍꯤꯡꯂꯤꯉꯩꯗ ꯂꯩꯕꯥꯛ ꯑꯁꯦ ꯃꯥꯅ ꯉꯥꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯕꯨ ꯍꯦꯛ ꯇꯥꯟꯊꯣꯛꯂꯨꯕꯗ ꯂꯩꯕꯥꯛ ꯑꯁꯦ ꯏꯔꯥꯡ ꯍꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯂꯨꯆꯤꯡꯕꯅ, ꯄꯥꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯈꯨꯔꯥꯇꯣꯟꯁꯨ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯦ ꯄꯥꯕꯨꯡꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯇꯧꯕ ꯊꯕꯛꯇ ꯀꯅꯥꯅꯁꯨ ꯑꯌꯦꯠꯄ ꯄꯤꯔꯛꯂꯣꯏ꯫ ꯏꯄꯥꯒꯤ ꯂꯨꯆꯤꯡꯕ, ꯋꯥꯗꯕꯨ ꯍꯥꯏꯕꯗ ꯂꯥꯏꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯅꯥꯎ ꯅꯨꯄꯥ ꯌꯥꯏꯁ ꯑꯃꯗꯤ ꯄꯥꯡꯒꯟꯕ ꯑꯅꯤꯅꯁꯨ ꯏꯄꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯋꯥꯐꯝ ꯑꯗꯣ ꯍꯧꯗꯣꯛꯂꯨꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯤꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯂꯨꯆꯤꯡꯕꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯌꯥꯏꯁ ꯍꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯆꯀ꯭ꯔꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯅꯤꯡꯊꯧ ꯇꯥꯡꯕꯗꯣ ꯅꯣꯡꯃꯗꯤ ꯌꯥꯏꯁ ꯃꯃꯥ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯑꯝꯕ꯭ꯔꯥꯅ ꯃꯇꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯍꯪꯖꯔꯝꯃꯤ, ꯏꯇꯩꯕꯨꯡꯉꯣ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯅꯤꯡꯊꯧꯅ, ꯉꯁꯤꯗꯤ ꯅꯃꯥ ꯅꯆꯥꯗ ꯋꯥꯐꯝꯈꯔ ꯍꯥꯏꯒꯦ ꯈꯟꯅ ꯏꯇꯩꯅ ꯅꯈꯣꯏꯕꯨ ꯀꯧꯕꯅꯤ꯫ ꯌꯥꯏꯁꯥ ꯇꯞꯅ, ꯄꯥꯕꯨꯡ ꯅꯤꯡꯊꯧ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯕꯤꯔꯣ꯫ ꯅꯤꯡꯊꯧ ꯇꯞꯅ, ꯏꯄꯥꯒꯤ ꯌꯥꯏꯁꯥ, ꯄꯥꯡꯒꯟꯕ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯅꯃꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯏꯃꯧ ꯏꯕꯦꯝꯃ ꯑꯅꯨꯔꯥꯙꯥꯕꯨ ꯄꯨꯗꯨꯅ ꯃꯇꯝ ꯈꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯇ ꯀꯣꯏꯕ ꯆꯠꯂꯨꯔꯣ꯫ ꯌꯥꯏꯁꯅ, ꯄꯥꯕꯨꯡ ꯅꯤꯡꯊꯧ, ꯃꯇꯧ ꯀꯔꯝꯅ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯣꯏꯕ ꯆꯠꯀꯅꯤ? ꯁꯥꯐꯝ ꯂꯥꯟꯐꯝ ꯂꯥꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯃꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯈꯟꯒꯅꯨ, ꯏꯄꯥꯅ ꯌꯥꯅꯕ ꯁꯤꯟꯒꯦ꯫ ꯅꯃꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯏꯆꯥꯁꯤꯡꯁꯦ ꯋꯥꯕ ꯌꯥꯕ ꯋꯥꯖꯔꯛꯂꯕꯅꯤ꯫
ꯑꯗꯨꯅ ꯏꯄꯥꯅ ꯅꯈꯣꯏꯕꯨ ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯍꯟꯅꯤꯡꯏ꯫ ꯀꯨꯏꯅ ꯃꯇꯝ ꯂꯧꯔꯅꯨ, ꯉꯁꯤꯃꯛ ꯍꯦꯛꯇ ꯆꯠꯈ꯭ꯔꯣ꯫ ꯅꯤꯡꯊꯧ ꯇꯥꯡꯕꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯃꯆꯥꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯇ ꯀꯣꯏꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 3ꯒꯤ ꯃꯇꯨꯡ ꯃꯃꯥ ꯃꯆꯥꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯇ ꯀꯣꯏꯕ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡꯁꯪꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯥ ꯃꯃꯥ ꯃꯆꯥꯗꯣ ꯉꯛꯄꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯊꯣꯡꯁꯪꯕ ꯅꯨꯄꯥ ꯑꯗꯣ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯂꯨꯆꯤꯡꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯔꯤ, ꯏꯃꯥꯝꯕ꯭ꯔꯥ, ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯑꯇꯣꯞꯄ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯆꯠꯈ꯭ꯔꯣ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯌꯥꯏꯁꯥꯗꯣ ꯈꯔ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯏꯌꯥꯝꯕꯣ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ? ꯀꯣꯅꯨꯡ ꯑꯁꯦ ꯏꯄꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯍꯧꯈꯤꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯄꯥꯏꯕꯨꯡꯉꯣ ꯇꯥꯡꯖꯦꯡꯅ ꯃꯌꯥꯝꯕꯅ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯏꯟꯒꯅꯤ ꯍꯥꯏꯕꯒꯤ ꯌꯥꯅꯆꯦ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯁꯦ, ꯍꯥꯏꯕꯗꯤ ꯌꯥꯏꯁꯥ ꯍꯣꯏꯁꯨ ꯃꯥꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤꯕ ꯂꯨꯆꯤꯡꯕꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯌꯥꯏꯁꯥ ꯑꯃꯗꯤ ꯄꯥꯡꯒꯟꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯏꯕꯦꯝꯃ ꯑꯝꯕ꯭ꯔꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯂꯨꯆꯤꯡꯕ, ꯐꯔꯦ, ꯏꯁꯥꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯗꯣ ꯏꯃꯥꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ꯫ ꯑꯁꯨꯝꯅ ꯑꯝꯕ꯭ꯔꯥꯗꯣ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯊꯃꯣꯏꯕꯨ ꯐꯊꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯩ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯊꯧꯒꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯏꯇꯩ ꯏꯕꯨꯡꯉꯣ, ꯅꯅꯥꯎꯅ ꯋꯥꯐꯝ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯔꯝꯒꯦ꯫ ꯅꯤꯡꯊꯧ ꯇꯥꯡꯕꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯑꯝꯕ꯭ꯔꯥ ꯃꯈꯥ ꯇꯥꯔꯛꯏ, ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯆꯥ ꯀꯌꯥꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯎꯔꯦ ꯍꯥꯏꯅ ꯈꯟꯖꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯣꯅꯨꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯇꯥꯡꯕ ꯇꯞꯅ ꯀꯧꯏ, ꯑꯝꯕ꯭ꯔꯥ꯫ ꯑꯝꯕ꯭ꯔꯥ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯅꯅꯥꯎ ꯅꯨꯄꯥꯅ ꯍꯤꯡꯂꯤꯉꯩꯗ ꯀꯣꯅꯨꯡ ꯑꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯂꯝꯕꯒꯦ ꯍꯥꯏꯕꯁꯦ ꯏꯇꯩ ꯏꯕꯨꯡꯉꯣꯅ ꯅꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯀꯔꯤꯃꯠꯇ ꯍꯥꯏꯕꯤꯗ꯭ꯔ ꯃꯥꯜꯂꯤ꯫ ꯅꯤꯡꯊꯧꯗꯣ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯑꯝꯕ꯭ꯔꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯉꯁꯤꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯍꯤꯡꯂꯝꯕ ꯊꯣꯛꯂꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯕꯨ ꯇꯥꯜꯂꯤꯕꯁꯦ ꯀꯅꯥꯒꯤ ꯃꯇꯤꯛꯅ ꯇꯥꯟꯕ ꯉꯝꯂꯝꯒꯅꯤ? ꯅꯤꯡꯊꯧ ꯇꯥꯡꯕ, ꯑꯝꯕ꯭ꯔꯥ, ꯅꯪ ꯑꯃꯨꯛꯇ ꯇꯞꯊꯈꯣ꯫ ꯑꯗꯨꯕꯨ ꯑꯝꯕ꯭ꯔꯥꯗꯤ ꯑꯗꯨꯃꯛ ꯋꯥ ꯍꯥꯏꯔꯛꯂꯤ, ꯑꯩꯅ ꯈꯟꯖꯈꯤ ꯏꯇꯩ ꯏꯕꯨꯡꯉꯣꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯅꯤ, ꯑꯗꯨꯅ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯆꯥꯟ ꯃꯤꯔꯩ ꯊꯝꯕꯤꯔꯣꯏ ꯍꯥꯏꯅ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯂꯦ, ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯕꯨ ꯏꯇꯩꯅ ꯍꯩꯕꯣꯡ ꯃꯅꯨꯡꯗ ꯂꯩꯕ ꯇꯨꯃꯤꯠ ꯑꯃꯒꯨꯝ ꯎꯕꯤꯔꯦ ꯍꯥꯏꯕ꯫ ꯅꯤꯡꯊꯧ ꯇꯥꯡꯕ, ꯑꯝꯕ꯭ꯔꯥ, ꯅꯃꯥ ꯅꯆꯥꯕꯨ ꯀꯅꯥꯅꯁꯨ ꯇꯥꯟꯈꯤꯕ ꯂꯩꯇꯦꯅꯦ꯫ ꯑꯝꯕ꯭ꯔꯥꯅ, ꯏꯇꯩ ꯏꯕꯨꯡꯉꯣ, ꯅꯅꯥꯎ ꯑꯩꯍꯥꯛꯇꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ, ꯁꯪꯒ ꯆꯥꯎꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯤꯕ ꯏꯇꯩꯒ ꯁꯤꯡꯅꯕꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯅ ꯃꯃꯥ ꯑꯩꯒꯤ ꯌꯥꯊꯪꯕꯨ ꯉꯥꯏꯔꯤ, ꯑꯗꯨꯅ ꯅꯆꯥ ꯏꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯏꯃꯨ ꯅꯩꯃꯨ ꯇꯥꯕꯗꯣ ꯏꯇꯩꯅ ꯄꯥꯝꯂꯕꯅꯤꯅ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕꯤꯔꯨ꯫ ꯅꯤꯡꯊꯧ ꯇꯥꯡꯕꯗꯣ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯤ꯫ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ 3ꯒꯤ ꯆꯀ꯭ꯔꯤꯗ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯁꯤꯟꯈꯤꯕ ꯄꯨꯝꯕꯁꯤꯡ ꯃꯉꯣꯟꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕꯒꯨꯝꯅ ꯊꯣꯛꯂꯔꯤ꯫ ꯑꯝꯕ꯭ꯔꯥ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥꯒꯤ ꯌꯥꯏꯁꯥ, ꯏꯃꯥꯒꯤ ꯄꯥꯡꯒꯜꯕ, ꯅꯄꯟꯊꯧꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ ꯌꯥꯏꯐ ꯊꯧꯅꯤꯔꯣ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯃꯃꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯇꯥꯡꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ ꯅꯤꯡꯊꯧ, ꯅꯆꯥ ꯑꯅꯤꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯇꯥꯡꯕ ꯃꯆꯥ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯍꯧꯒꯠꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯌꯥꯏꯁꯥ, ꯄꯥꯡꯒꯜꯕ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣꯀꯣ꯫ ꯕꯨꯙꯤ ꯒ꯭ꯌꯥꯟꯗ ꯂꯧꯁꯤꯡꯗ ꯂꯝꯕꯥ ꯂꯩꯇꯕ ꯅꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯆꯥꯅꯤ, ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯄꯤ, ꯁꯇꯤ ꯙꯔꯃ ꯂꯩꯔꯕꯤ ꯅꯃꯥꯒꯤ ꯌꯥꯊꯪ ꯑꯗꯣ ꯉꯥꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯍꯥꯏꯕꯁꯦ ꯇꯧꯕ ꯇꯥꯔꯕꯗꯤ ꯂꯥꯟꯗꯕꯅ ꯖꯣꯏ ꯑꯣꯏꯔꯣꯀꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯑꯅꯤꯃꯛ꯫ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯨꯆꯤꯡꯕ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ꯫ ꯑꯗꯨꯅ ꯐꯠ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯂꯥꯛꯇꯅ ꯏꯟꯊꯨꯔꯒ ꯍꯥꯏ, ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ? ꯇꯥꯡꯕꯁꯨ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯌꯥꯏꯁꯥ ꯑꯃꯗꯤ ꯄꯥꯡꯒꯜꯕ ꯃꯆꯤꯟ ꯃꯅꯥꯎꯅ ꯍꯧꯒꯠꯄꯤꯔꯝꯃꯤ꯫
ꯇꯥꯡꯕ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯂꯨꯆꯤꯡꯕ, ꯙꯔꯃ ꯂꯩꯕ ꯃꯤꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯒꯅꯤ꯫ ꯑꯗꯨꯅ ꯂꯥꯟ ꯑꯁꯦ ꯅꯍꯥꯛꯅ ꯃꯤꯆꯪ ꯌꯥꯝꯂꯕꯁꯨ ꯂꯧꯁꯤꯡꯅ ꯂꯥꯏꯅ ꯃꯥꯏ ꯄꯥꯛꯈꯤꯒꯅꯤ ꯍꯥꯏꯕ ꯀꯥꯎꯒꯅꯨ꯫ ꯑꯗꯨꯒ ꯅꯪꯅ ꯏꯄꯥꯕꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯥꯛꯇꯅ ꯏꯟꯊꯨꯕꯒꯤ ꯄꯥꯞ ꯑꯗꯣ ꯁꯣꯏꯗꯅ ꯄꯨꯖꯒꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯇꯥꯡꯖꯦ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯆꯥ ꯑꯅꯤꯁꯦ ꯆꯥꯎꯔꯦ, ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒꯅꯤ꯫ ꯏꯌꯥꯝꯕꯅ ꯏꯅꯥꯎꯒꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯂꯥꯟ ꯑꯁꯦ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤꯗꯤ ꯏꯌꯥꯝꯕꯅ ꯌꯥꯠꯂꯝꯃꯒꯦꯀꯣ ꯏꯌꯥꯝꯕꯒꯤ ꯅꯨꯡꯁꯤꯕ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯗꯣ ꯊꯣꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯁꯅꯥꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯒꯤ ꯑꯝꯕ꯭ꯔꯥ, ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯑꯝꯕ꯭ꯔꯥꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯁꯅꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯀꯣꯅꯨꯡ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯀꯣꯅꯨꯡ ꯑꯁꯦ ꯅꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯥꯟ ꯇꯧꯅꯗꯨꯅ ꯏꯆꯥꯁꯤꯡꯕꯨ ꯏꯈꯦꯡ ꯇꯥꯟꯅꯕꯒꯤ ꯃꯍꯨꯠ ꯅꯈꯣꯏ ꯆꯠꯈꯤꯒꯅꯨ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯨꯆꯤꯡꯕ ꯊꯣꯔꯛꯇꯨꯅ ꯃꯃꯥꯕꯨ ꯆꯩꯔꯛꯂꯝꯃꯤ꯫ ꯑꯝꯕ꯭ꯔꯥ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯑꯁꯤꯗ ꯏꯄꯨꯔꯣꯏꯕꯅ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯏꯆꯥ ꯑꯅꯤꯁꯦ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯊꯣꯛꯂꯕꯁꯨ ꯅꯅꯥꯎꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯃꯔꯤꯛ ꯑꯃꯠꯇ ꯑꯣꯏꯔꯤꯕꯁꯨ ꯁꯤꯟꯊꯔꯔꯣꯏ꯫ ꯑꯗꯨꯒ ꯏꯆꯦꯁꯨ ꯁꯤꯟꯊꯕꯤꯒꯅꯨ꯫ ꯉꯁꯤ ꯅꯅꯥꯎꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯅꯤꯡꯉꯝꯗꯕ ꯑꯁꯦ ꯃꯥꯏ ꯄꯥꯛꯄ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨꯗꯤ ꯏꯁꯣꯔꯒꯤ ꯊꯧꯁꯤꯟ ꯑꯣꯏꯁꯅꯨ꯫ ꯁꯅꯥ ꯇꯞꯅ, ꯏꯃꯥꯒꯤ ꯌꯥꯏꯁꯥ, ꯄꯥꯡꯒꯜꯕ ꯂꯥꯎ, ꯏꯃꯥꯕꯣꯛꯅ ꯅꯈꯣꯏꯕꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯒꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯣ ꯁꯅꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ꯫ ꯁꯅꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏꯊꯤꯕ ꯂꯩꯇꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯗꯨꯒ ꯏꯃꯥꯕꯣꯛꯅ ꯍꯥꯏꯒꯗꯕ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯅꯌꯥꯝꯕ ꯅꯅꯥꯎꯁꯤꯡꯁꯦ ꯍꯥꯠꯀꯗꯕ ꯂꯩꯔꯕ ꯅꯈꯣꯏꯅ ꯀꯟꯕꯤꯔꯛꯎꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯅꯤꯃꯛ꯫ ꯂꯨꯆꯤꯡꯕꯗꯣ ꯃꯃꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯆꯤꯡꯁꯤꯜꯂꯒ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕ ꯑꯉꯝ ꯑꯊꯧ ꯀꯌꯥꯅ ꯃꯈꯣꯏꯕꯨ ꯌꯥꯏꯐ ꯊꯧꯖꯥꯜꯒ ꯂꯣꯏꯅꯅ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯥꯟꯒꯤ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯅꯨꯔꯥꯙꯥꯅ ꯍꯥꯏꯔꯛꯂꯦ꯫ ꯏꯃꯥ, ꯑꯩꯈꯣꯏꯅ ꯂꯥꯟꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯃꯤꯆꯪ ꯈꯣꯝꯒꯅꯤ? ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯌꯥꯏꯁꯥ ꯑꯃꯗꯤ ꯃꯅꯦꯝꯗꯣ ꯃꯉꯣꯟꯗ ꯄꯨꯂꯞ ꯌꯦꯡꯂꯛꯏ꯫ ꯑꯅꯨꯔꯥꯙꯥ ꯃꯥꯏꯊꯣꯡ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯁꯦ ꯆꯤꯡꯅꯨꯡ ꯍꯥꯏꯔꯤꯕ ꯑꯆꯧꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯌꯥꯡꯕꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯨꯔꯥꯙꯥꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯑꯅꯨꯔꯥꯙꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯆꯥꯅ ꯑꯁꯨꯝ ꯇꯥꯖꯕꯗ ꯀꯪꯂꯩꯄꯥꯛ ꯀꯧꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯇꯥꯡꯖꯦꯡ ꯀꯧꯕ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯤꯅꯨꯡꯁꯤ ꯂꯩ, ꯄꯨꯛꯆꯦꯜ ꯁꯦꯡꯉꯤ ꯍꯥꯏꯅ ꯇꯥꯖꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯗ ꯍꯥꯏꯖꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏ ꯆꯥꯡ ꯌꯦꯡꯅꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯄꯤꯗꯣꯂꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯈꯤꯕꯅꯤ꯫ ꯌꯥꯏꯁꯥ ꯇꯞꯅ, ꯑꯅꯨꯔꯥꯙꯥ, ꯑꯁꯦꯡꯕꯅꯤ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯇ ꯀꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯄꯨꯝꯕ ꯄꯤꯔꯛꯈꯤꯕꯁꯨ ꯑꯩꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯈꯔꯅ ꯁꯤꯟꯅꯔꯤꯕꯗꯣ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯀꯪꯂꯩꯄꯥꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯇꯥꯡꯕꯗꯒꯤ ꯇꯥꯗꯅ ꯁꯪꯒ ꯆꯥꯎꯕ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯅ ꯂꯥꯟ ꯑꯁꯦ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯣꯝꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯑꯅꯨꯔꯥꯙꯥꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝ ꯄꯨꯗꯨꯅ ꯃꯈꯣꯏ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯑꯅꯨꯔꯥꯙꯥꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯪꯒꯠꯆꯈꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯃꯆꯥꯒꯤ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥ ꯐꯥꯔꯛꯄꯗ ꯂꯥꯟ ꯍꯥꯏꯕꯗꯣ ꯇꯧꯔꯝꯃꯤ꯫ ꯈꯨꯀꯟ ꯄꯥꯡꯒꯜꯂꯕ ꯂꯩꯕꯥꯛ ꯑꯅꯤ ꯂꯥꯟ ꯁꯣꯛꯅꯔꯕꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩ ꯃꯅꯨꯡꯗꯣ ꯊꯥ ꯑꯃ ꯃꯃꯥ ꯑꯝꯕ꯭ꯔꯥꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯍꯩ ꯈꯔ ꯆꯥꯔꯒ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯆꯥꯁꯤꯡꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯇꯥꯡꯕꯗꯣ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤꯒ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯃ, ꯏꯆꯥ ꯌꯥꯏꯁꯥ ꯑꯃꯗꯤ ꯄꯥꯡꯒꯟꯕ ꯃꯆꯤꯟ ꯃꯅꯥꯎꯅ ꯑꯩꯁꯦ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤꯗꯣ꯫ ꯁꯅꯥꯅ, ꯏꯅꯤꯡꯊꯧ, ꯂꯧꯁꯤꯡ ꯂꯩꯕ ꯏꯆꯥ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯊꯣꯏꯗꯣꯛꯅ ꯋꯥꯔꯧꯕ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯒꯤꯅꯣ ꯈꯪꯗꯦ ꯅꯆꯥ ꯏꯕꯨꯡꯉꯣ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕ ꯑꯁꯤ꯫ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯈꯨꯔꯥ ꯑꯗꯨꯅ
ꯏꯅꯤꯡꯊꯧꯕꯨ ꯇꯨꯕꯨꯝ ꯅꯥꯝꯃ ꯇꯠꯍꯟꯗꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯆꯥ ꯂꯨꯆꯤꯡꯕꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯆꯥ ꯑꯅꯤ ꯑꯁꯦ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯍꯧꯗꯒꯤ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯡꯕꯅ ꯑꯆꯨꯝꯕꯅꯤ ꯂꯩꯃ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯏꯆꯥꯁꯤꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯅꯤꯡꯗꯦ꯫ ꯃꯇꯧ ꯀꯔꯝꯅ ꯂꯥꯟ ꯑꯁꯦ ꯂꯦꯞꯍꯟꯁꯤꯒꯦ? ꯂꯩꯃ, ꯂꯥꯟ ꯑꯁꯦ ꯇꯧꯕ ꯍꯧꯈ꯭ꯔꯕꯅꯤꯅ ꯂꯦꯞꯄꯨ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯂꯁꯅꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯟ ꯑꯗꯣ ꯌꯥꯏꯁꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯥꯏ ꯄꯥꯛꯈꯤꯔꯝꯃꯤ꯫ ꯂꯨꯆꯤꯡꯕꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯝꯕ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯑꯁꯤ ꯑꯅꯥ ꯌꯥꯎꯕꯗ ꯅꯠꯇꯅ ꯂꯥꯟꯐꯝꯗꯒꯤ ꯆꯦꯟꯈꯤꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯌꯥꯏꯁꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯍꯧꯖꯤꯛꯇꯤ ꯂꯨꯆꯤꯡꯕꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄꯤꯅꯕ ꯂꯥꯟꯃꯤ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯕꯗ ꯌꯥꯏꯁ ꯃꯆꯤꯟ ꯃꯅꯥꯎꯅ ꯂꯨꯆꯤꯡꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯕꯨ ꯐꯥꯗꯨꯅ ꯅꯤꯡꯊꯧ ꯇꯥꯡꯕꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯁꯅꯥ ꯑꯃꯗꯤ ꯅꯤꯡꯊꯧ ꯇꯥꯡꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯥꯟꯐꯝꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯆꯜꯂꯕꯁꯨ ꯌꯥꯏꯁ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯌꯥꯝꯕ ꯂꯨꯆꯤꯡꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯀꯣꯅꯨꯡꯗ ꯊꯤꯜꯂꯛꯄ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯇꯥꯡꯕꯅ ꯃꯆꯥꯅꯨꯄꯥ ꯂꯨꯆꯤꯡꯕ ꯌꯥꯎꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗ ꯌꯥꯝꯅ ꯆꯩꯔꯝꯃꯤ꯫ ꯃꯄꯥꯅ ꯆꯩꯕ ꯇꯥꯔꯒ ꯍꯧꯖꯤꯛꯇꯗ ꯂꯨꯆꯤꯡꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ, ꯑꯗꯨꯒ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤन ꯃꯅꯥꯎ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯌꯥꯁꯤꯟꯅꯔꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯀꯣꯅꯨꯡꯗꯨꯗ ꯑꯃꯨꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯅꯨꯔꯥꯙꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯇꯥꯡꯕꯅ ꯆꯥꯛ ꯀꯧꯗꯨꯅ ꯁꯛꯈꯪꯅꯔꯕ ꯃꯇꯨꯡ ꯉꯥꯏꯁꯦꯜ ꯑꯣꯏꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯂꯣꯏ ꯃꯇꯨꯡ ꯏꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯄꯤ ꯑꯃꯃꯝ ꯊꯤꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯇꯥꯡꯕꯅ ꯃꯆꯥꯅꯨꯄꯥ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯌꯥꯏꯁꯒꯤ ꯃꯐꯝꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯆꯞ ꯃꯥꯟꯅꯅ ꯅꯤꯡꯊꯧ ꯑꯣꯏꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯣ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫